Mantripurkhi Protection and Development Committee na Mantripurkhida lanai oiba lamgi mawongda sijinaba honarapagi mayokta wakat mifam famkhri Committee gi General Secretary na Paumi Singh da phongdorapada matamamada Mantri oiramba Ananta Sai Nongpok Irik Hombana Mantripurkhi tawduna miyamgi damakta khusinarambani matamadudagi state ki len ama oina miyamgi oiduna lakli masigi mayokta trust ama hekta semjilaga lanai gi oiba mawongda sijinaba thorang lokhatpa chumde haiba wafam thamlakli Loinana Mantri Ananta Sai Nongpok Irik Hombana Mantripurkhibu miyamda sinaramba adu matam chupada ningsingnaba foundation stone ama yungnagani haiba wafamsu thamlakli Koinugi mangani pan bathangje numita matamdugi Mantri Mandol amaibi Brahman Vaishnav ahal laman sija kaya laaga harau kumai tawduna sak saduna sangha khaba matungdagi ngasi phawba tatna thanaba laitana miyanggi oina adom lairakpa mafam ase khanghaudana patata silakku khaki warini aduga thairiba Pukri asigi aikoina phangjaba record ta British period ki matamdasu 19th century adwaida land survey land record ama semi haina tai matamdudasu hairiba area se government ki property oina khas land oina dum thabi haiba record phangjai aduga 1960 ki land survey dasu state land oina clearly aikoi ki record book ta leiramba thengna jai adu aikoina hojik aroi pada haijan ningidi asigumlaba miyangi oina sizinariba miyangi oina laigidaba mafam ase lanai interest ta mioi kharana trust ama hekta semjallaga yamna puchel chauna kathokpa piramliba ahalni bungo laioi khaba adugi wakhallon adugi against ta lanai oina sizinnarakpa sidi aikoi praja laikai sida leiriba khunpham sida leiriba miyam amattana yaroi yafam thokte masida thengnaba yaba khudimak thengnani achet pakhongpham amatta hongba leitana thengnani haiba dugi makhaga ngasigi sidin protest asi pangthokjabani maduna praja miyam na manipur gi mipum khudingmak tai khoina mateng nijaribadi asigumlaba tangraba mafam manipur gi history record ta leirakliba leihobadoriba sigumlaba municipality area da yamna phajagraba mafam Ninthem Pukri gi matungda ani suba sauba Pukri ama oina leiriba mafam ase lanai gi oiba purpose sijinan gi baiba sidi miyam na suya pham thokte aikoi committee na sanction jari ko khongjang sin asida Manipur miyam na mateng pibiyo amadi Manipur sarkar na athuba matamda karamba angle dagi kamaina laikai asida tariba mioi singsigi khannaramba tanaramba hangbiramba amatta yauduna naronda Manipur sarkar gi revenue department na enrollment order thokagi process kamaina tawbiramino jama bagi kamaina issue tawbiramino masi paliba sarkar asina athuba matamda mari lainaba authority sing atudagi record sing kokhatpiraga chenaramba mioi khudingmaksu matik chaba dandi pitham thoi pigadabani haibase ngasigi sidin protest ta hamliba miyangi amatta oiba warepni committee gi akanba achekfa dimani haibasi paliba sarkar asida hanna request tawjari masida karigumba action lokhat piraktaba taragadi Manipur prajaga amadi Manipur prajagi yai phanabagi damakta laibiriba Manipur gi history ngaknabagi damakta lairiba Manipur gi history kannabagi damakta lairiba Manipur gi culture ngaknabagi damakta laibiriba CSO mayamga khucham naraga Mantripurkhi Protection and Development Committee na akan khongjan kaya makhata na sanction nanabagi damakta sem chajaraga leijare haibasi Manipur praja amadi sarkar da khanganjari haibasi